ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯪꯒꯣꯝ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯎꯔꯒ ꯂꯥꯛꯆꯔꯤ ꯃꯁꯤꯒꯤ ꯁꯪꯒꯣꯝꯁꯤ ꯂꯥꯛꯆꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛ ꯍꯥꯏꯖꯍꯧꯒꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯁꯪꯒꯣꯝꯁꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯗꯨꯅ ꯂꯥꯛꯏ ꯑꯩꯒꯤ ꯁꯪꯒꯣꯝꯁꯤ ꯌꯦꯡꯕ ꯑꯅꯧꯕ ꯉꯁꯤꯇꯪ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯤꯗ ꯊꯣꯛꯏꯁꯤ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯁꯪꯒꯣꯝꯁꯤꯕꯨ ꯌꯥꯝꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯪꯒꯣꯝ ꯑꯃ ꯑꯗꯣꯝꯒꯤ ꯑꯣꯏꯕꯤꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯊꯣꯛꯏꯁꯤ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯋꯥꯍꯪꯂꯣꯝꯗ ꯑꯅꯧꯕ ꯋꯥꯍꯪꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯈꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯅꯧꯕ ꯋꯥꯍꯪꯁꯤ ꯀꯔꯤ ꯑꯣꯏꯔꯤꯒꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯍꯪꯖꯔꯛꯂꯤꯉꯤ ꯉꯁꯤꯒꯤ ꯋꯥꯍꯪ ꯄꯣꯄꯥꯏ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯝꯂꯒꯅꯤ ꯄꯣꯄꯥꯏ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯀꯩꯅꯣ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯄꯣꯄꯥꯏ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗ ꯏꯪꯒ꯭ꯔꯥꯖꯤ ꯃꯇꯦꯛ ꯈꯔ ꯌꯧꯖꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝꯅ ꯄꯣꯄꯥꯏ ꯍꯥꯏꯔꯤꯕ ꯑꯦꯅꯤꯃꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯖꯣꯀꯔ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯁꯝꯅꯩ ꯈꯪꯅꯕꯗ ꯖꯣꯀꯔ ꯄꯣꯄꯥꯏ ꯍꯥꯏꯔꯤꯕ ꯖꯣꯀꯔꯁꯤꯗ ꯌꯥꯎꯔꯤꯕ ꯑꯍꯜ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯜ ꯑꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯪꯉꯤ ꯆꯥꯕꯗꯅ ꯃꯥꯒꯤ ꯃꯁꯔꯨꯛ ꯑꯣꯏ ꯆꯥꯔꯒꯅ ꯃꯥꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯍꯜꯁꯤ ꯄꯣꯄꯥꯏꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯖꯕꯅꯤ ꯃꯌꯥꯝ ꯋꯥꯍꯪꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯩꯔꯒꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯪꯖꯔꯛꯀꯦ ꯄꯣꯄꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯑꯔꯤꯕ ꯃꯇꯝꯒꯤ ꯑꯦꯅꯤꯃꯦꯁꯟ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯖꯣꯀꯔ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯣꯏꯕ ꯎꯞꯄ ꯑꯗꯨꯒ ꯃꯕꯨꯛ ꯂꯩ ꯀꯪꯕ ꯆꯥꯕꯗꯅ ꯂꯥꯏꯅꯤꯡ ꯑꯣꯏꯕ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯄꯣꯄꯥꯏꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃꯅꯤ ꯑꯗꯨ ꯃꯥꯁꯦ ꯄꯣꯄꯥꯏꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯈꯪꯉꯒꯅꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅꯁꯨ ꯈꯪꯉꯒꯅꯤ ꯃꯌꯥꯝꯅ ꯁꯤꯌꯔ ꯍꯥꯏꯖꯔꯛꯑꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯗꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯑꯅꯧꯕ ꯋꯥꯍꯪ ꯑꯃ ꯃꯌꯥꯝ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯕꯥꯏ ꯕꯥꯏ